Sengmaida chatkhibadagi thiba khangdana leiriba Imphal West ki akham awang leikaidagi chahi nauriba nupa macha ani ki khonggu liduna athubada puthokpiu haina nupa macha ani asigi imung manung amadi leikai miyamna governor unaduna taksinkhrai loinana nupa macha ani asi ngarang thiba khangkhidre haibagi report leirabasu lengakna maipuna thibide haina leikai miyamna pendaba wafam phongdorakli athubada nupa macha ani adusu tek takaidana imung manungda sinabiu haina su mari lenaba singda appeal tarakli amaromda governor unaba lakani haibagi pau fangbadagi Rajbhavan gate mamangda police amadi Rajbhavan ngakliba CRPF personnel singna section thorang laukhatuna leikhi adubu mangkhraba nupa macha ani gi apokpi yauna leigai gi luchingba myoi mapan romda governor unabagi ayaba pikhi Governor unadringai mangoinana imung manung amadi leikai miyamna sana konungda leiba ningthau leisemba sana jawbaga unaduna mangkhraba nupa macha ani adu fangnaba taksanki ningthau gi maikhaidagi su security gi matengna fangnaba honari haibagi wafam thamlaki hairi loinana chief minister nongthomam biren gasu unaduna memorandum pisingani hairi maraga sida nupa macha ani mangkhibaga mari leinana ngasi leikai miyam gi mifam ama pangthoktuna JAC semkhre hairi Video footage dai kai dagi yengero matamda makoi si sengmai mathak lan gre ha base sigi evidence koi WhatsApp ki kuthang dagi koi phangjare plus mobile phone si sumaina cherang amu bana yom ga thada baje koi ujare haiba angang ani se kana gumba lup amana natragana intention phabi ba yawroga su minungchi yengbiduna angang ani se thadok piro aduga angang ani se kari gumba aran ma lambi amata da satri ba angang tani yam naujari ba metric thadori ba angang ni ha gre haraga su indang yasang da khangba dagi nga si ba budai koi sengmai PS dagi kai dagi unaba ya ba unadana adu tobini ada tobini haiba sida hojik phawbudadi koi madugi positive oiba paukum natraga akoigi miyengna uba ngamba sire ba hayu changai bo har sida leibo har su adugi potuma koi uba phangjadri ngamjadri